Manipur ki ahanba neuro patients ke amat tangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makal ki khusu khulai amadi machine marang kaida lei masina kokal mari lenaba tongan tonba makal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda phangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kurumzari, ELITETV ki test of cartoon ki mahau meng ta video sing aham tara mokchuri mro ngasi imfala fonga pausi sing ki cartoon sing da cartoonist na kari hanging liba kari funong liba kari wakal kalang liba do miam so ngotam jage am lokho jage sanga express ki onthok pani da ista onthok pani da ba cartoon sing view am phajaba maira pai bi ki mai bel sing aduga leiba ahan sing na sound ngang bane kamai ngang gi da share pep kang budani ko ngang se Huzur hoina micham mayam hato pirbasi yam nungai tebu yam na pende na hai kana moina kamai khuma ke da share pe na oi khudi micham hatbasi sina ahan banate mausa hirangoi thong manakta yam na hat khre rims gi gate manakta su yam na hat khre chaira kot complex ta su khap khre sibadi kanamata sihaudre khara lairadi maitei mut khrani na yam phajaba man hari dialogue se aduni share pe na hirangoi thong da hat ki ba mayama rims gate ta caption dana auto driver dagi miyam aduga layeng balakwa miyam adugi sigibo miyam ajiksi ningsingaga leiribani chera kot ta sudum caption ki ba ada sibidi yaudaba adugina ana kha leidi ne maitai se mut khani kaini yamna usitna khumakpagi cinema ka ulakpani ana share pf ki si mag history si magi background si kaino haibudu cartoonist na thamakpa yam phajaba adumba cartoon ne thamjage pathangda lerisina khoi sana laiba ki loiredana haibuduni ba loiredana sida ngasai kano sina hai magi secretary sina handakna karomda chatke khallibana ajik kana mathang chakre ko jiribam chakre sanapati chakre adaida amasna khume era amade ka chatpa yaida siphai ne yu ma ka chatka da sibona maduni myamna ji haina ri pa siphai na bu yu mu su amu tawrasu chatpa dunia am phari ji handaki sanapati chakhibadu maya ama torga kotu gi maya ama ji moina khoi gi buffer zone thugaira chali khoi kemda ngamjadre khoi soire hadna kotu gi paktakna resign tawredana ngasigi newspaper da suyaiduni aduni chakadabani manipur ning thongna chapada kanamtana thingba yaroi chantil chakera more chakera se churachampur chakera chakadabani maduda tholak pasingdo khangadabani madu yai haibadu yadi haibadu khangadabno ning thaw ama oiragadi madu guts to laigadabani chatpa yai haji chandel chakera ji more chapiu haji yai adagi se churachampur da loina manung hanjinba pharjol chatkera kamjong chatkera chalakanduda khangadabani Praja mayam su hajik ngai ga leibani mayam gi Manipur ki chief minister hakthengna yengna masak pau yengba phangna sigiba mayam su yawini ukul district mangaro ukul district ya manung hanjin ba jaga singdu proper ukul town do wino bazar do yengdana dum phangdana leigedaba yawi hajik suni imphal mayol se yengba phangdana punsi longgiba mayam su yawi ngaktani manung hanjin ba jaga da leiba singsi ana yam phajaba aduni hanakna karomda chake khalliba hangkanda era amade ka chape aida siphai yumuga chakadaba sibona sida yam phajaba sisu wan tholaiba cartoon thamjage mathangda leisna khoi pongna phomgi balu he dune balu isna mayam ju radio taraga moi wari sanabudune pawgo taraga ada amjena hairi mathakna kapagi order pi di haiba aduga tampakna kapagi order pi bigira kapthal ise ha ana asomna chingdana kape order pi din amda kapte
ꯃꯃꯥꯡꯒꯤ ꯇꯧꯈꯤꯕ ꯁꯦꯅꯥꯄꯇꯤꯒꯤ SP ꯗ ꯊꯣꯝꯖꯤꯟꯕ ꯀꯩ ꯇꯧꯕ ꯃꯌꯥꯝꯗꯨ ꯀꯔꯤꯝꯇ ꯀꯥꯞꯇꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ CRPF ꯀꯦꯝꯗ ꯇꯧꯗꯨꯅ ꯀꯥꯞꯊꯣꯛꯔꯛꯄꯗ ꯃꯣꯏ ꯑꯍꯨꯝꯅꯤ ꯂꯩꯒꯗꯕꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯄꯅꯤ ꯑꯗꯨꯅꯤ ꯃꯊꯛꯇꯅ ꯀꯥꯞꯄꯒꯤ ꯑꯣꯔꯗꯔ ꯄꯤꯗꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯇꯝꯄꯥꯛꯇꯅ ꯀꯔꯤꯒꯤ ꯑꯣꯔꯗꯔ ꯄꯤꯕꯒꯤꯔ ꯀꯥꯞꯄꯒꯤ ꯑꯣꯔꯗꯔ ꯄꯤꯕꯒꯤꯔ ꯀꯥꯞꯊꯠꯂꯤꯁꯦ ꯍꯥꯟꯅ ꯌꯥꯝꯅ ꯐꯖꯕ ꯑꯁꯤꯁꯨ ꯋꯥꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅꯤ ꯏꯂꯦꯛꯁꯟ ꯃꯌꯥ ꯅꯛꯁꯤꯜꯂꯛꯑꯦ 2027 ꯏꯂꯦꯛꯁꯟ ꯇꯧꯗꯣꯔꯦ ꯑꯗꯨꯗ ꯚꯣꯠ ꯈꯣꯝꯕꯒꯤ ꯂꯥꯛꯄꯅꯤ ꯉꯁꯥꯏꯒꯤ ꯏꯂꯦꯛꯇꯦꯠꯁꯦ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯍꯟꯗꯛꯇꯤ प्रजाꯒꯤ सेवा अमुक तौजरगे हैना है लाख प्रजासिना के हाइगेदा होयदा सा नयुमसु वांगबे याबो वांगले हनदि प्रजागी सेवा खरा तौरोना यामना फजबा हजिकी वान थोक लेबनी हजिकी अखोई एमएलए मंत्री सिंगसी कागर मतुंगदा अदुम मागी लेरिबा वोटर सिंगदुगा केंद्र के मीग उन्नबा फंगदबा मयामा होय मागी मागी मंगोंदा वोट थादबनी हाइबदुना अदुम उन्नबा अदु थाददबदु उन्नदबा मागी थादबा एरियादुना जगादुना सेमबा मोन वोट थाददबा जगादुना सेंदबा मयामनी अदुना हजिकसी नेपाल पुरेबा ओनबसी येंगसी कुइदे नेपाल के सुदुना मसी कयामना माइ पाकपा अदुगा कयाम तौबो ngamba हाइबदु होय उरनी अदनी हंदती प्रजा की सेवा मुक तौजरगे न हाइ लाकांसदा होयदा सा युमसु वांगबा याबो वांगे प्रजा की सेवा तौरोना याम फजबा अदुंबा कार्टून थमजगे मतंग लेसना खोय पीपल्स क्रॉनिकल की संडे स्पॉइलर अदुनेबा अदमाना माइन पीस द हाई एनीथिंग इज पॉसिबल इन वॉर एंड पॉलिटिक्स लान अमसुंग पॉलिटिक्स गणतंत्र ददी राजनीति ददी मरुइना खोय मसी ओथोपा याइसिनेबा प्लीज डोंट गो आउट ड्यूरिंग नाइट टाइम नुंदांगी मतनो पान थोकनो स्पेशली व्हेन यू हैव कर्फ्यू नंग कर्फ्यू लेदि पान थोकनो दुना एकता सिबा नाबा कई तौबा ngамदे थोपिगनु हाइदना यामना फजबा अमा अदुंबा कार्टून थमजगे अन ngasi da mai ELITETV gi test cartoon cartoon gi maha matang solution jare meng ta video singbu amuka na khurum jabalo nena kainana be thani jari pine birasi Neuro patients ke amatangairaba specialized hospital Neuro Emergency Trauma Net Multi Speciality Hospital singjai mathak tongtham likai da hanuk chare Hospital asina maruina BP stroke brain tumor lami ki khudong thiba spinal disc prolapse spinal tumor amadi migraine chingba layengli Hospital asida neuro gi layeng bada changba afaba makhal gi khusu khulai amadi machine marang kaida lei masina kokka mari leinaba tongan tonba makhal gi anaba sing ningthina layengli lamdam masida neurosurgeon yamna tanga lei maramna chingmadi arapa mafum dagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba lainguna maram oraga khudong thiba kya sumayongdari masi punamakta kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layingli hospital asida ataba mamalda laying matanatana OPD general amadi ICU beds operation medicine x-ray amadi lab kamai le nabasu ataba mamalda phangalli ngasi magrension biro amadi kudong chaba singa silobiho hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani